कृष्ण हरे कृष्ण हरे राम इश मसक सकता सिगे हरे कृष्ण हरे राम हरे राम काने lai kusoni ga lai kusoni ga ऐसे lai ning ni lai du ma masa unaram gudro हरे कृष्ण कृष्ण हरे कृष्ण हरे राम राम हरे राम wareda ta ba thong wa khre da nang da che no de ni wareda नखोई अदुमाइना इंगोंदा करेम कथाइना गनो आइदी संसारगी अवा नुंगाई पुरब थादोए हरगा लाइनिंग बो न चलाबनी इंगोंदा अदुमाइना करेम कथाइना गनो को चसा हरे राम बाबो रामदो थेमे दिन ता हैपी ओ माय तीन तो वाई के हयंग आई असली मेस लई नखोई इंगोंदा अदुमाइना करेम कथाइना बगी नोई पापुनी कोई चसा नोई पापुनी को पापे तो क्या हम लुम बजानो किलो मंगा किलो हरे राम राम हरे हरे कृष्ण कृष्ण हरे भाई आई मिथि बुंग मंगरी असंगमनि लोई मंगरे सिदि कई मुद्री अस नमु काइलिगे ngakho aina khalise hujiki lining budo adu da khoina langna rudigi mana khoi sharp ka tawdra mana khoi da kai sonjil lagdana mamma jalo khangdine ayo thiengine ko ka no thengile jo ngakho pung mongre ase mongon dong tang chalaga khoi lan gre soi gre lining ba khoi bung am to ngak pio khoi mi che am to uhon bio na haijaru sira am to haire sem to law semi na to sem to ura roi base lining ba baba uza lining ba khoi bo muk te ngak pio khoi hai de ba oja lining ba khoi na hai de ba wa hai re oja mai ba sobino khoi mit ki pung mam na ma tu dre muk tu uhon bio am to uhon bio oja mai holu kani du ni torisa ha ke dor ke muk uhon bio ja noi sei sagera ha noi sei sagera na te am to uhon bio hai bani sei sagera hogulu noi sei sagera na sei sagera ha noi ni nation na tera salak sa ba tare na noi bu generator ra kai no to am to chukhalo mai se pum mam me na kari 우시신지 어찌다 하려가네 삐라더미야 심하게 뭐 юм들 레밤 잡음 강드래봐 뭐야 아두다네 우시다도 합칠려가네 고래 하토가 이 사티 오게다네 농아게다네 봐 뭐이시다 할라로래 우티시다 할라로래 우시다 까리 우시다 홈다 따라 아니다 망아 홈다 따라 아이 이거마 우시다도 아이 암타 lau게 우시다 비잖아 봐 야니 코라 까야 로비더리마 예 얌데 피켓 한번 갖다니 아홈 로비로 까리노 따라게 아홈 따우자라게 야데 아이기 피켓 한번 갖다 비요 까리 아마나 야다우리바 까리 юм다 보고도 워디 가운데 하박해 예 나 되네 시다 비자더리니네 까리는 하리스바 시대 부카라 이게 우시노미 코라 시대 피자더미 시대 부카라 이게 우시노미 아이나 우지 히닥 비자더리 뭐 우지도 아이나 파라가 부라미 시다 비자더리 뚜뚜뚜 까리 Kokna kurak, kok unap, rai, atap,
koklon sum kurak samna sagol sam gok onap lailon sum sagol laina laphu lai pham unap laphu mitna maku mit kok unap maku pana pena pa yenap na atap pena nana nakong na atap kok onap ngawlon sum nakong silna chapu sil pham unap chapu tilna tilho til inap lailon sum huk songnap tilho khâu na khay rồi khâu chainap rai onap i khay rồi ngâu na nga ngâu atap nga thâu na tharoi thâu rai onap i tharoi wai na wahong wai atap huk onap ngawlon sum wahong yang na yerum yang yenap rai unap mitlon sum yerum huk na hainau huk chainap na songnap hainau unna uchek un sil yenap koklon sum uchek ina iroi i rai onap i iroi phamna phak pham koklon sum phak atiana angang atia ngau atap ngawlon sum angang gok na gadha gok ga dau atap gadha jamna jal jam atap lailon sum jal
रायना रेनकोट राय येनब नालोनचुम कोक ओनब तिलोनचुम रेनकोट बाना बस बा शम बस जिलना जोकर जिल ओनब कोक राय जोकर दिलना दम्बूर दिल मिलोनचुम बा उनब राय दम्बूर गौना गरी गौ राय इनब गरी दौना दोलक दौ ओनब लाय ओनब कोकलोनचुम दोलक भमना भारत भम आतब राय तिलोनचुम भारत हई तरागी ममिंग अहानबदा हैखा हुक चैनब खौ आतब हैखा अनीसुबदा चोरफोन चिल ओनब राय फम ओनब नालोनचुम चोरफोन अहुम सुबदा किहोम कोक इनब हुक ओनब मितलोनचुम किहोम मरी सुबदा चंप्रा चिल मिलोनचुम पा राय आतब अपुन चंप्रा मंगा सुबदा अवाथबी अतिया वाय आतब थौ बा इनब अवाथबी तरुक सुबदा थैबोंग थौ चैनब बा ओनब ngौलोनचुम थैबोंग तरेत सुबदा मंगे मित नुंग ngौलोनचुम gok yenab mange निपान सुबदा तरबूज तिल राय अपुन बा उनब जिल तरबूज मापल सुबदा कफोय कोक फम
onap i kaphoi tara subada haikru huk chainap kok rai unap apun haikru mana masing taragi maming ahanbada mairen meat atap i rai yenap nalonchum mairen ani shubada kobi kok onap ba inap kobi ahum subada tilhau til inap lailonchum huk saunap tilhau mari subada morok meat onap rai onap koklonchum morok manga subada hawai tharak huk wai atap i hawai tharak thau rai atap koklonchum hawai tharak taruk subada torabot til onap rai onap ba onap tilonchum torabot tare subada khamen khau atap meat yenap nalonchum khamen Nepal subada alu atia lai unap alu mapal subada khamen asinba khau atap meat yenap nalonchum khamen asinba atia sham inap nalonchum ba khamen asinba tara subada yongchak yang onap ngolonchum chil atap koklonchum yongchak yumda yokpa sa taragi maming ahanbada yen yang yenap nalonchum yen
Anisubada San Sam Nalonchum San Ahum Subada Yao Yang Atap Un Yao Mari Subada Hui Huk Unap I Hui Mga Subada Ok Atia Onap Koklonchum Ok Taruk Subada Nganu Ngau Atap Na Unap Nganu Tarit Subada Sagol Sam Gog Onap Lailonchum Sagol Nepal Subada Iroi I Rai Onap I Iroi Mapal Subada Hameng Huk Atap Mit Yenap Ngolonchum Hameng Tara Subada Gadha Gok Dau Atap Gadha Lamda Laiba Sa Taragi Maming Ahum Subada Samu Sam Mit Unap Samu Mari Subada Yong Yang Onap Ngolonchum Yong Mga Subada Ising Samu I Sam Inap Ngolonchum Ising Samu Sam Mit Unap Taruk Subada Lamhui Lai Mitlonchum Huk Unap I Lamhui Tarit Subada Kabokai Kok Ba Onap Kabo Kai Kok Chainab Kabokai Nepal Subada Gumbir Gok Unap
mitlonshum bam inap rai gumbir mapal subada saom sam atia onap mitlonshum saom Tara subada jirap jil inap rai atap pham jirap Uchek taragi maming Ahanbada Sendrang Sham Yenab Nalonshum Dil Rai Atap Apun Ngolonshum Sendrang Anishubada Khunu Khau Unab Na Unab Khunu Ahum subada kwak kok wai apun atap koklonshum kwak Mari subada ngarakpi ngau atap rai atap koklonshum pa inap ngarakpi Mga subada khoining khau onap I na inap ngolonshum khoining Taruk subada tenawa til yenap na saunap wai atap tenawa Taret subada sekpi sam yenap koklonshum pa inap sekpi Nepal subada sembang sam yenap mitlonshum ba atap ngolonshum sembang Mapal subada urok un rai onap koklonshum urok Tara subada charoi chil rai onap I charoi Ngalingay matamdagi hauna akoy miyoybana atiyada maningtangna koy paiduna layriba uchekumda amuktang paiba ngamlabadi haiduna adumak khanduna laki madugi pandam adubu phangnabagidama miyoybana yam kanna honaduna laki honabadugi matung ina ngasigi mirolna aviation industry gi mating lawduna malemgi mafam kayada ningtamna chatpa ngamle ngasigi video sidi maru oina aviation gi history amadi matau karamna aeroplane pai haibasa khangnabagidama semba video ni ko adudi hojik video sa puneng minarse angangsa nakoi aviation haibasa karino khanglabra aviation sa latin words avis tagi lakpani ko aduga avis harisina uchek harini
Samna hairabada aviation na atyada chatpa khongchat putakli amadi aircraft fu sem sabaga loinana makhoina pangthokpa mathausing adu putakli masi mayamna hena khangnabada hairagadi aeroplane gi khongchat asina chingbani aviation gi history sa yamna interesting oiba journey haibadi khongchat ama khangni ko thaina yamna ngalingai matamda mioibana anaw anaw puchai machine kya puthoraki makhoina pamliba adu puthoknaba honabada chahi kya changki Changying kya amasu tawduna yengki Changying sing aduda mai thiba kaya thingnaki mai pakpa su kaya yauki Miyoi bagi itihas da matam sangna miyoi bana atiyada paibabu pamjaduna laki Asumna 1493 da Leonardo da Vinci na malemgi puwari da ahanba oina matau karamna paigani haibagi wakalon asi puthorakpa horaki asita sunatana flying machine haibadi atiyada uchekumna paiba ngamba machine su saduna machine adu painabagi damak changyeng kya tawki adubu mai pakpadi ngamkide 19 September 1783 da Pilater de Rozier hariba scientist asina ihan hanboina aerostat rebellion koba hot air balloon asi puthoraki hot air balloon adugi hanba passenger sing adudi sanga haibadi yaw nganu amadi yena oiki balloon adu 15 minutes muk pairaga laimai da muk taraki hariba balloon asina kangfalda leiba paiba ngamdaba thawai panba singbu puduna atiyada maning tamna paikiba ahanba machine oiki Masigi matungda December 17, 1903 da Orville Wright amadi Wilbur Wright hariba American machin manau anisina engine panba mapung fana control tauba Wright Flyer haina maming thonba airplane asi puthoraki 1914 dagi 1918 fauba tawrakiba World War I gi matamda aviation na adumak chawkhalakpana aircraft singna yeknaba singbu kadai da leiri khangdokpa yeknaba singa mayokna duna khut thanaba amadi bombing missions asina chingba kaya da mateng chawna pangki 1920s dagina 1930s fauba asida aviation technology gi aircraft design navigation amadi commercial aviation singda hainingai leitana chawkhalaki angasa aviation gi history se am nuaitra makata ba video se sidana amuk ka hena nungai radamne dedina khoi munne yongko Charles Lindbergh nasu mapung faraba solo transatlantic flight haibadi masa mathanda control tawraga paiba ngamba flight puthoraki asita sunatana airline singsu regular passenger service horaki 1939 dagi 1945 fauba tawkiba World War II asidadi aviation technology na yamna chawba thodang lawraki yamna advance oiba engine sing sizinari direction distance speed asina chingba singbu hangnabagi damak system dictator su yawrai aduga akoibada laiba object singsu radio waves ki matengna khangdopa ngamlaki asita sunatana aircraft design su hanaga yengnabada hainingai laitana fagalaki Second World War asida jet power aircraft ki kanaba amadi tawba ngamba singsu loina khanglaki 1950s dagi 1960 fauba sidadi jet asi hana dagi hena advance oirakba haibadi hena fagalaklami sizinaba su nungaiba henkalaklami amadi yangbagi changsu aduki matik henkalaki Asumna chawkhalakpana 1960s dagina 1970s faubagi manungda Vostok 1 space flight asisu puthoraki hariba space flight asida Soviet pilot amadi cosmonaut oiriba Yuri Gagarin ga loinana aithodi RT orbit asibu ihan hana mapung fana koiba ngamki 1969 da hanba oina Boeing 747 jumbo jet haina khangnaba yamna chaw sangba airplane asi puthoraki hariba airplane asida passenger chahum dagi hauraga chawnga faubasi irai laina puba ngamlami hariba airplane asi puthokraba matungda anauba amadi jumbo jet dagi hena faraba advanced oiba airplane kya puthoraktuna lagli
Ngasidi aikoi malem asida lam amadagi lam amada chatpa matamda atenba matamda yohanba ngamle. Masi pumnamak sa aviation industry na chawkhalakpa na ngamlibani ko. Adudi haujik aeroplane na kamdawna ahangba atiyada pai haibado aikoi amuk khangminarasi ko. Taseng na hairagadi aeroplane na paibase scientific explanation yamna changi adubu yamna laina khangba ngamba mawongda ai haige ko. Ahanbada aikoi na khangadabase nuksit asisu fluid medium haibadi isingumna akaknaba sep laitaba aduga pressure putokpa ngamba medium amani haina lawba yai ko. Aduga air gi density haibadi kungbagi chang ase yamna nemi. Isam samna hairabada water gi density se air gi density dagi heli ko. Nushitagi hena yangba gas oiragadi mathakta matomda paikhatjarakani aduga potsak aduna arumba oiragadi atiyada tawraga leinaba mathaklomda inkhatpa force haibadi lift ama mathau tai ko. Aeroplane gi oinadi high river lift force ase wings haibadi masana puthoki adudi hauji ekoi aeroplane gi masa asina kamdongna mathakta paikhatpagi lift ase thokhalibano yengsiko. Aeroplane gi masa asi ekoina airfoil hairaga sukhangnai ko. Masagi mathak thangba saruk asina kongkhatpana maram oiraga mathak thangbada cheliba nuksikki laira ase hena khongjin yankhalakani. Isam samna hairabada aeroplane gi masagi mathakta cheliba nuksikki velocity asina aeroplane gi masagi makhada cheliba nuksikki velocity dagi hengani ko. Nuksikki khongjel asina kanbana maram oiraga aeroplane gi masagi mathakta pressure hantarakani. Pressure khenabana maram oiraga aeroplane gi masa ase mathaklomda inkhalakani. Masibu aikoina dynamic lift or simply lift haina khangnai. Masigi sandokna takpa ngamba scientific theory asibu Bernoulli's theorem haina khangnai ko. Aikoi hauji aviation ki history gi maramda amadi aeroplane na matau karona pai haibase aikoi puna khangminagre ko. Mathangdasu asingba nungaiba topic yang puduna laki. Hauzik drawing class ki matam yaure ngasi ekhone yekadoriba sina in chingaga leibagi mawong nga pharaga leibagi mawong da leiba nupi ama ai tamna tamna yelake step by step yelake nga phabasi mamang da ekhoina loktak yekpa ma yaukre loktak yekpado ai de in chingbi yaugide aduna hauzik yekadoriba sina loktak ta in chingaga khak leibagi mawong da khara maru ina maunda khara nakna kapagi mawong thai tare kon maina ama yelake ye ko horsi